ꯀꯨꯔꯀꯨꯔꯤ ꯃꯣꯃꯣꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗꯤ ꯈꯤꯇꯪ ꯌꯥꯝꯅ ꯄꯥꯏꯒꯦ ꯍꯥꯏꯇꯥꯔꯦ ꯃꯣꯃꯣꯁꯤ ꯄꯤꯛꯄꯅꯤꯅꯀꯣ ꯁꯟ ꯊꯣꯡꯕꯁꯨ ꯂꯩ ꯑꯣ ꯄꯤꯁꯁꯤꯁꯨ ꯑꯗꯨꯝ ꯐꯖꯩ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯃꯌꯥꯝꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄꯨꯜꯂ ꯍꯥꯏꯁꯤ ꯃꯌꯥꯝ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯁꯦ ꯃꯌꯥꯝ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯅꯦ ꯏꯝꯐꯥꯜ ꯁ꯭ꯄꯥꯏꯁꯅ ꯑꯗꯨ ꯃꯌꯥꯝ ꯉꯁꯤ ꯏꯝꯐꯥꯜ ꯁ꯭ꯄꯥꯏꯁꯅ ꯆꯥꯎꯅ ꯄꯤꯔꯛꯄꯅꯦ ꯑꯗꯨ ꯃꯌꯥꯝ ꯃꯌꯥꯝꯁꯨ ꯆꯠꯂ ꯆꯥꯕꯤꯌꯨ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯁꯦ ꯀꯩꯅꯣ ꯌꯥꯎꯔꯦ ꯃꯣꯃꯣ ꯑꯇꯥꯎꯕ ꯌꯥꯎꯔꯦ ꯃꯌꯥꯝ ꯁꯤ ꯐ꯭ꯔꯥꯏ ꯂꯩꯔꯦ ꯃꯣꯃꯣ ꯑꯗꯩꯗꯤ ꯀꯨꯔꯀꯨꯔꯦ ꯃꯣꯃꯣ ꯑꯗꯩꯗꯤ ꯁ꯭ꯄꯥꯏꯔꯦꯜ ꯄꯣꯇꯦꯇꯣ ꯍꯥꯏꯕ ꯁꯤꯁꯦ ꯁꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯔꯤꯜꯁꯇꯒ ꯌꯥꯝ ꯌꯥꯎꯕ ꯃꯌꯥꯝ ꯁꯤꯂꯦꯀꯣ ꯑꯗꯨꯗꯒꯤ ꯑꯗꯩꯗꯤ ꯄꯔꯣꯊꯥ ꯄꯔꯣꯊꯥ ꯂꯩ ꯄꯔꯣꯊꯥꯁꯦ ꯀꯩꯅꯣꯅꯤ ꯐꯖꯩꯕꯀꯣ ꯑꯗꯩ ꯀꯩꯅꯣꯅꯦꯕ ꯁꯤꯅ ꯐ꯭ꯔꯦꯟꯆ ꯐ꯭ꯔꯥꯏꯁ ꯑꯗꯨꯗꯒꯤ ꯀꯨꯔꯀꯨꯔꯦ ꯃꯣꯃꯣ ꯑꯗꯩ ꯀꯩꯅꯣ ꯁꯤꯅ ꯁꯟ ꯊꯣꯡꯕꯁꯨ ꯊꯣꯡꯕ ꯂꯩ ꯃꯌꯥꯝ ꯁꯤꯜꯂꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯀꯀꯥ ꯂꯩꯔꯝꯕ ꯊꯤꯔꯛꯏꯕ ꯑꯗꯣ ꯃꯌꯥꯝ ꯀꯀꯥ ꯊꯤꯔꯛꯄꯒꯤꯗꯃꯛꯇ ꯇꯥꯃꯣ ꯃꯅꯤꯄꯨꯔ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯃꯌꯥꯝ ꯁꯤꯒꯤ ꯏꯝꯐꯥꯜ ꯁ꯭ꯄꯥꯏꯁꯀꯤ ꯂꯣꯀꯦꯁꯟ ꯃꯌꯥꯝ ꯁꯒꯣꯜꯕꯜ ꯃꯕꯨꯗꯧ ꯃꯟꯇ꯭ꯔꯤ ꯅꯤꯌꯔ ꯄꯦꯅꯥꯁꯇꯣꯔ ꯃꯌꯥꯝ ꯄꯦꯅꯥꯁꯇꯣꯔ ꯈꯪꯉꯝꯃꯅꯤꯗꯣ ꯃꯌꯥꯝꯗꯤ ꯑꯗꯣ ꯄꯣꯠ ꯆꯩꯒꯤ ꯌꯣꯟꯐꯝꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅꯦꯕ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯆꯥꯕꯁꯦ ꯍꯥꯏꯕꯗꯤ ꯆꯥꯕꯩ ꯐꯝꯕꯁꯦ ꯄꯨꯡ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 1 9 PM ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯐꯥꯎꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯁꯤꯒꯤ ꯀꯩꯀꯩ ꯊꯣꯛꯍꯜꯂꯛꯀꯦꯕ ꯃꯥꯒꯤ ꯀꯩ ꯇꯧꯕꯗꯣ ꯑꯗꯨ ꯃꯌꯥꯝ ꯀꯩꯁꯤ ꯅꯝꯕꯔ ꯊꯣꯛꯂꯛꯀꯦꯕꯀꯣ ꯃꯣꯏꯒꯤ ꯗꯤꯂꯤꯚꯔꯤ ꯀꯩꯀꯩ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯅꯣꯁꯨ ꯇꯧꯋꯦꯕ ꯁꯤꯁꯦ ꯇꯦꯛ ꯑꯋꯦꯁꯨ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯐꯝꯃꯒ ꯆꯥꯕꯁꯨ ꯌꯥꯏꯕ ꯇꯦꯛ ꯑꯋꯦ ꯍꯥꯏꯕꯗꯤ ꯁꯤꯗꯤ ꯌꯨꯝꯗ ꯑꯥꯗꯤ ꯄꯨꯖꯕꯗꯣ ꯑꯗꯨꯗ ꯂꯩꯔꯒ ꯌꯨꯝꯗ ꯄꯨꯔ ꯆꯥꯕꯁꯨ ꯌꯥꯏ ꯑꯗꯨ ꯃꯌꯥꯝ ꯗꯤꯂꯤꯚꯔꯤꯁꯨ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯗꯩ ꯃꯌꯥꯝ ꯀꯣꯏꯕ ꯆꯠꯄ ꯍꯥꯏꯕꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯗꯅ ꯑꯗꯣ ꯆꯠꯂ ꯆꯥꯎꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯠꯊꯣꯛꯑ ꯑꯝꯇ ꯌꯦꯡ ꯇꯥꯔꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯝꯀꯣ ꯑꯗꯣ ꯑꯗꯨ ꯃꯌꯥꯝ ꯀꯩꯅꯣꯅꯦꯕ ꯁꯤ ꯍꯤꯟꯖꯥꯡ ꯁꯟ ꯊꯣꯡꯕ ꯈꯛꯇ ꯅꯠꯇ꯭ꯔꯣ ꯈꯔꯁꯨ ꯋꯥꯠꯂꯤꯕ ꯑꯇꯣꯞꯄ ꯍꯤꯟꯖꯥꯡ ꯊꯣꯡꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯗꯧꯔꯅꯦꯕ ꯃꯣꯏꯁꯦ ꯈꯤꯇꯪ ꯊꯦꯡꯅ ꯊꯣꯡꯕ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯅꯨꯃꯤꯗꯥꯡ ꯆꯥꯕꯩ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯣ ꯉꯁꯤ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯍꯥꯏꯕꯗ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯟ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯍꯧꯖꯤꯜꯂꯁꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯅꯨꯡꯁꯤꯕꯤꯗꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯦꯜ ꯑꯥꯏꯀꯟ ꯈꯨꯟꯖꯤꯟꯕꯤꯔꯝꯃꯣ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯅ ꯇꯧꯔꯁꯦ ꯔꯤꯄꯣꯔꯠ ꯂꯧꯈꯠꯀꯦ ꯑꯣꯔꯊꯥ ꯑꯩꯁꯤ ꯁ꯭ꯇꯤꯝ ꯃꯣꯃꯣꯁꯦ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯥꯟꯅꯗꯦꯕꯀꯣ ꯑꯗꯣ ꯁꯤ ꯁꯣꯁꯇ ꯂꯨꯞꯄꯒꯦ चिकन मोमो माले मैम सिगे कनो जे आलू ngou je ke hai khang de ko potato ida hau de male do amai te ni si de me no se so khut adom ko la ge do ma chak su sa tri ba ko do le ra hai to Ôi tôi à thôi mấy gì vậy mấy đã hầm đã alu cái ngon với man này đó
ꯉꯥꯎꯔꯤꯁꯦ ꯑꯗꯨ ꯂꯣꯏ ꯁꯨꯔꯦ ꯃꯍꯥꯎꯁꯦ ꯑꯪꯀꯜ ꯆꯤꯞ ꯆꯥꯗ ꯆꯥꯗ꯭ꯔꯦ ꯁꯤ ꯆꯥꯝ ꯐꯩ ꯑꯗꯨ ꯃꯌꯥꯝꯁꯤꯅ ꯀꯨꯔꯀꯨꯔꯤ ꯃꯣꯃꯣꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯈꯤꯇꯪ ꯌꯥꯝꯅ ꯄꯥꯏꯒꯦ ꯍꯥꯏꯇꯥꯔꯦ ꯃꯣꯃꯣꯁꯦ ꯄꯤꯛꯄꯅꯤꯅꯀꯣ ꯑꯩ ꯃꯥꯝ ꯆꯥꯔꯦ ꯁꯤ ꯃꯦꯌꯣꯅꯦꯁꯁꯦ ꯁꯤ ꯇꯧꯔ ꯃꯍꯥꯎ ꯌꯥꯝ ꯊꯤꯅ ꯍꯦꯟꯒꯠꯂꯦ ꯃꯁꯤꯅ ꯑꯂꯨ ꯉꯧꯕꯅꯦꯕ ꯑꯩ ꯐ꯭ꯔꯦꯟꯆ ꯐ꯭ꯔꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯐ꯭ꯔꯥꯏꯁ ꯈꯤꯇꯪꯗꯤ ꯁꯨꯠ ꯁꯨꯠ ꯂꯥꯎꯔꯦ ꯀꯨꯏꯈ꯭ꯔꯦ ꯅꯠꯇꯦ ꯑꯣꯀꯦ ꯎꯝ ꯂꯩꯀꯃ ꯑꯗꯣ ꯁꯣꯁꯁꯦ ꯃꯥꯟꯅꯗꯦ ꯁꯤꯅ ꯀꯩ ꯁꯣꯁꯅꯣ ꯑꯣꯏꯖꯥꯠꯅꯣ ꯀꯣꯔꯤꯌꯟ ꯐꯨꯗꯀꯤ ꯇꯥꯏꯞꯇꯅꯤꯀꯣ ꯑꯗꯩ ꯅꯨꯡꯁꯤꯌꯦ ꯁꯤꯅꯦ ꯉꯁꯥꯏꯅ ꯉꯥꯏꯔꯛꯏꯁꯦ ꯃꯔꯨ ꯆꯠꯈ꯭ꯔꯁꯦ ꯃꯔꯨ ꯇꯧꯔꯁꯦ ꯑꯧ ꯑꯁ ꯍꯥꯎꯋꯦ ꯃꯌꯥꯝ ꯆꯠꯂ ꯆꯥꯔ ꯌꯦꯡꯉꯨꯕꯀꯣ ꯆꯤꯟꯊꯤ ꯍꯥꯏꯅꯤ ꯍꯥꯏꯕꯗꯤ ꯆꯤꯟꯊꯤꯕ ꯅꯠꯇꯦꯕ ꯐꯖꯅ ꯍꯥꯎꯋꯦ ꯑꯁ ꯐꯒꯠꯂꯦ ꯍꯥꯏꯗꯤ ꯃꯥꯝ ꯁꯟ ꯊꯣꯡꯕꯁꯦ ꯆꯥꯛꯀ ꯆꯥꯈꯤꯕꯗꯣ ꯆꯥꯛꯁꯦ ꯌꯥꯝꯗꯕꯤꯗ ꯈꯤꯇꯪ ꯍꯥꯞꯄꯛꯄꯅꯦ ꯂꯪꯆꯥꯛ ꯇꯧꯔ ꯊꯥꯡꯒꯠꯄꯅꯦꯕ ꯅꯪ ꯃꯣꯃꯣꯁꯦ ꯎꯗꯕꯅꯦ ꯑꯗꯣ ꯑꯁ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯁꯟ ꯊꯣꯡꯕ ꯑꯩꯅ ꯍꯥꯎꯔ ꯂꯩꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗꯩ ꯍꯦꯟꯅ ꯍꯥꯎꯔꯤꯁꯤꯅ ꯑꯩꯈꯣꯏ ꯀꯀꯥ ꯇꯥꯔ ꯍꯥꯎ ꯇꯥꯔꯦ ꯁꯨꯈ꯭ꯔꯦ ꯃꯣꯃꯣꯁꯦ ꯁꯥꯏꯕ ꯋꯥꯏ ꯍꯧꯖꯤꯛ ꯌꯦꯟꯒ ꯁꯤꯁꯦ ꯑꯌꯥꯝꯕ ꯌꯦꯟ ꯂꯣꯏ ꯌꯥꯎ ꯃꯥꯜꯂꯦ ꯑꯗꯣ ꯌꯦꯟ ꯉꯥꯛꯇꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯛꯇꯪ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯀꯥ ꯍꯣꯏꯁꯨ ꯆꯥꯖꯅꯤ ꯑꯗꯨꯗꯩ ꯑꯩꯈꯣꯏ ꯃꯥꯕꯨꯗꯤ ꯆꯥꯔ ꯃꯥꯜꯂꯦ ꯄꯔꯣꯊꯥ ꯈꯛꯇꯪ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯑꯇꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯥꯗꯤ ꯄꯔꯣꯊꯥ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯁꯤꯁꯦ ꯈꯤꯇꯪ ꯈꯥꯏꯗꯣꯛꯀꯦ ꯑꯗꯨꯒ ꯆꯥꯛꯀꯦꯕꯗꯣ ꯑꯍꯥꯟꯕ ꯂꯧꯊꯣꯛꯄꯗꯣ ꯐꯖꯗ꯭ꯔꯤ ꯇꯧꯕꯅꯦ ꯑꯗꯣ ꯅꯪ ꯆꯥꯛꯀ ꯊꯥꯛꯄꯣ ꯃꯣꯏ ꯁꯟ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯔ ꯂꯩꯔꯝꯃꯦ ꯌꯥꯗ꯭ꯔꯥ ꯌꯥꯅꯤ ꯌꯥꯅꯤ ꯑꯣꯀꯦ ꯑꯁ ꯐꯖꯗ꯭ꯔꯦ ꯁꯤꯗꯤ ꯅꯪ ꯌꯥꯝꯃꯜꯂꯦ ꯑꯗꯨ ꯑꯣꯏꯁꯨ ꯃꯌꯥꯝ ꯆꯠꯂ ꯆꯥꯎꯕ ꯑꯁ ꯃꯌꯥꯝ ꯆꯤꯟ ꯊꯤꯕꯅꯗꯤ ꯄꯨꯔꯥ ꯍꯥꯎꯋꯦ ꯑꯁ ꯄꯤꯁꯁꯤꯁꯨ ꯑꯗꯨꯝ ꯐꯖꯩ
ꯃꯁꯤꯒꯤ ꯕꯛꯀꯦꯠꯁꯦ ꯆꯥꯎꯗꯕ ꯃꯥꯜꯂꯝꯅꯤ ꯑꯗꯣ ꯑꯗꯨꯝ ꯆꯥꯎꯋꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯆꯠꯂꯒ ꯆꯥ ꯌꯦꯡꯉꯣ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯌꯥꯎꯁꯪ ꯇꯧꯁꯤꯔꯣ ꯌꯥꯎꯁꯪꯗ ꯌꯥꯏ ꯑꯁ ꯀꯥꯏꯗꯤ ꯀꯃꯥꯏꯅ ꯌꯥꯗꯦ ꯍꯧꯖꯤꯛ ꯄꯤꯛꯑ ꯂꯩ ꯀꯥꯟꯁꯤꯗ ꯄꯤꯛꯑ ꯍꯣꯏ hậu mấy ông mẹ 파이 먹어보세요. 짱친 하오죠. 근데 맘나 ꯑꯩꯈꯣꯏꯅ ꯐꯥꯒꯤ ꯇꯧꯕ ꯃꯥꯜꯂꯝꯃꯦꯀꯣ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯕ ꯚꯤꯗꯤꯑꯣꯒꯤꯗꯃꯛꯇ ꯍꯥꯎꯕ ꯍꯥꯏꯕ ꯃꯥꯜꯂꯝꯃꯦ ꯑꯗꯣ hào ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ nè khăn gì ꯃꯣꯔꯣꯛꯇꯤ ꯈꯤꯇꯪ ꯁꯥꯇꯛ ꯇꯥꯏ ꯐꯖꯩ ꯅꯪꯁꯨ ꯆꯠꯁꯤꯜꯂꯣ ꯑꯁꯤ ꯆꯥꯛ ꯆꯥꯕ ꯉꯝꯗ꯭ꯔꯤꯒꯦ ꯆꯦꯞꯁꯦ ꯑꯝꯇꯪ ꯎꯅꯗꯕ ꯌꯥꯔꯣꯏ ꯍꯤꯗ꯭ꯔꯣ ꯈꯤꯇꯪ ꯂꯧꯒꯦ ꯑꯗꯨꯗ ꯂꯥ rồi thử xin bữa sao 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 네 맘. ꯃꯌꯥꯝꯁꯤ ꯆꯤꯛꯀꯟ ꯃꯥꯜꯂꯦꯕ ꯍꯥꯏꯗꯤ ꯃꯅꯨꯡꯗ chicken ꯆꯤꯛꯀꯟꯅꯦ ꯑꯩꯗꯤ ꯑꯍꯥꯟꯕꯅ ꯀꯩꯅꯣꯒ ꯃꯥꯜꯂꯦ ꯚꯦꯖꯤꯇꯦꯕꯜ ꯑꯗꯣ ꯃꯣꯃꯣꯁꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯌꯦꯟ ꯆꯥꯗꯕ ꯃꯤꯁꯤꯡꯅꯗꯤ ꯍꯥꯏꯔ ꯅꯠꯇꯗꯤ ꯌꯥꯔꯣꯏꯕ ꯍꯥꯏꯕꯗꯤ ꯌꯦꯟꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯍꯥꯎꯕ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯣꯛꯇꯒ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯄꯤꯖꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯁꯣꯁꯁꯦ ꯁꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯔꯣꯛ ꯁꯥꯕ ꯆꯤꯂꯤ ꯀꯩꯅꯣ ꯃꯥꯜꯂꯦ ꯆꯤꯂꯤ ꯁꯣꯁ ꯁꯤꯁꯨ ꯆꯤꯂꯤ ꯁꯣꯁꯅꯦ ꯑꯗꯣ ꯑꯩꯁꯦ ꯉꯁꯥꯏ ꯁ꯭ꯀꯨꯜꯗ ꯉꯁꯤ ꯄꯩꯈꯥ ꯂꯣꯏꯕ ꯅꯨꯃꯤꯠꯅꯦꯕ ꯀ꯭ꯂꯥꯁ 10 ꯑꯗꯣ ꯈꯤꯇꯪ ꯃꯣꯏ ꯑꯆꯥꯄꯣꯠ ꯀꯣꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄꯨꯛ ꯁꯧꯒꯠꯂ ꯂꯥꯛꯄꯅꯦ ꯑꯗꯣ ꯁꯤꯁꯦ ꯈꯤꯇꯪ ꯆꯥꯅꯤꯡꯗ꯭ꯔꯕ ꯑꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯑꯗꯨꯒ ꯃꯣꯃꯣꯁꯦ ꯁꯤ ꯈ꯭ꯋꯥꯏ ꯍꯥꯎꯕ ꯁꯤ ꯐ꯭ꯔꯥꯏꯁꯦ ꯐ꯭ꯔꯥꯏ ꯍꯥꯎꯋꯦ ꯑꯩꯁꯦ ꯑꯗꯣ ꯀꯨꯀꯨꯔꯦꯁꯨ ꯍꯥꯎꯋꯦꯕ ꯃꯥ ꯈꯔ ꯃꯁꯤ ꯏꯁꯀꯤꯟꯁꯦ ꯈꯔ ꯁꯥꯏꯕꯗ ꯋꯥꯏꯕ ꯑꯗꯣ ꯃꯁꯤꯗꯤ ꯈꯅꯥꯎꯗꯒ ꯊꯤꯟꯗꯣꯏꯁꯦ ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯣ ꯃꯁꯥꯗꯁꯨ ꯑꯁ ꯀꯨꯗ꯭ꯔꯛ ꯂꯥꯎꯕ ꯍꯥꯎꯕꯅꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯆꯠꯂꯒ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯁꯣꯝꯗ ꯍꯥꯏꯖꯧꯁꯤꯜꯂꯛꯑꯕꯅꯤꯅ ꯌꯥꯝ ꯆꯠꯄ ꯌꯥꯎꯅꯗꯣꯏ ꯑꯣꯏꯔꯝꯅꯤ ꯈꯪꯉꯦ ꯍꯥꯏꯕꯗꯤ ꯃꯔꯨ ꯑꯣꯏꯅ ꯀꯄꯜꯁꯤꯡ
너 거기서 따래 너 짤람도 얘기 다 해도 알아서 밤대로 싸우거든 너 딱도 가장 싸냥 부탁한 것 같아도 시즌은 뭐 거기 샷 캐릭터기 tashengna sai cái tashengna ha thì mà khôi coi khôi được học sao sắp trả ta rồi đôi chú cái gì mới còn cái gì hay rồi hào cái gì độ số gì phải lên miệng độ cái này cái sân thùng yếu còn số tạc này độ độ 방에 때 그거 안 하고 하긴 하면 비디오 심 하지 선통도 그거 된 하고 산통바 다이시 파이 모모 这是个节，然后了，哎，说是等的，对，对等，是点跑，是因为咋个多啥个都。妈，之前这不是铁我都，是米爱嘞都那这里会哈特呢，啥那爱呢吧都一看的每这个对呢，都是个现在个，对吧？ 그러면 나 거기 비디오세 한 배인 부인 집이나 那是干对不么？ 그리고 벨라 군주 对吧？看到왜 delivery都有个对吗？phone number 좀 돌아오면 해도 맘. 그러면 제가 까니 til라무다 여기다부터 다모이반 이거 엄카나 다 같이 해도 너 진짜 이렇게 산이 먹고 내봐. 응. 好呗，너만我现在跟马腾 넥스트 비디오라 무너시는 시기디 바이바이